A very good morning. Northeast Windogi dialogue asu miyeng tabi punamak po han bamakta da dong hosi ai lena tongbram na punamak putaram nok chogloina nei kogno na krumjari. Kasi Imphal da phongba tongan ba pauche singi maroi headline sing asi khana nei ne nagbi damukta khoigi studio da saruk yabiduna lengshin da lai basi han bamakta da sakaminga konana takchabagaloina na khoigi oja Dr. KIRAN YENDREMBAM social activist ojabu studio taram nok chari ngasi ki hariba khoigi analysis ki maruina tongan ba pauche singi headline sing asi amtang miam da pathok tuna thamjabagi tanja du logjage jakiran na harol gi thongdang da APSC na loba exam da hangkiba Manipur crisis ka mari leina na wahang chalhalui dabani MHS Manipur da umang kayam kokthok libage popi kayam thari bage haina governor na aerial survey tawbiu haina hanagi sekmai assembly constituency gi MLA oramba former biren na thamlakli Manipur crisis loi khraba matung senmit lon gi wathok amasu lakhini sem sahausi haidan khorai jama thawna thamlakli pongna famda voter list gi foreign illegal immigrants ming kakthana ba neshona center da takshin kre International Folk Dance Festival da Manipur University of Culture gi mahiroi singna India gi mahut sinduna saruk yari BC Jenims mahiroi singi matam kaktaba khongjang haukre Milan gi kungani thoi shuba mapok kumon pangthokre Sanga Express da nataba lichat chatlubagi chahi kun phadok pikre angang da nataba lichat chatlubani haiba phakre Manipur dagi nupi drug supplier ahum Meghalaya da phakre Manipur dagi lakpa bus da drug purakpa amasu phakre Huyen lan pauda Manipur da home guard masing lishing ahumga chahumga marfutaraga marida Hengat Hanaba Home Ministry da further appropriate action launaba khanghal krabashu namsinduna thamlabra ruling gi MLA singna mathau masak khangdabadagi president rule sangtharakpani N Biren Kumbi napat IDP singna MLA Prem Chandra da makhoibu mayumda hanjil hanbiro haiduna takshin kre lengangna illegal immigrants sing khandok laga masagi maramda halan kigadabani haiduna neshona khongjang changshin kre Milan gi mapok kumon pangthok mana lanthokre irei pakidamak khena ba wakalon thadok tuna punna leminagadabani bomcha irangna puthak khrabasing hena hona duna menkhat pamathau tai haidna kokomi gi akhurai jama thawna thamlakli hari basing asi khogi ngasi gi tongan ma pauche singi marui headline ngaktani makha chathajaboina zakiranda hakna lakchani basi Masida ko gina harol gi thawdang da yawriba ruling MLA singna mathau masak khangdabadagi president rule sangtharakpani haidana hanagi former MLA oiramba sekmai gi khogi pabung biren na thambirei ba statement sing matang da jakiran daina lakchani basi khoi ngarang su khura assembly constitution ki khogi el susindro na thambirap pagi matungina Manipur da ID khogi PR laidana popular government amaling bangam dabasi masimak congress ki apamba duni haidana kogi parliament asu PR thambio haidana lauthokiba haigiba PR thambio haidana pukatkiba wafam adudana tana BJP gi marakta makoi Congress ta support tawba man bagi kano yawe haibam su thamli adubu sida thamlai sina mu ruling MLA singna mathau masak khangdabagi president rule sangtharakpani hairi dumak akhoina ngasi phokda ubasi hairiba national party and oriba ani Congress amadi BJP ruling amadi opposition gi blame game si dumak tari adumakpu adumak thamliba khogi miyamna phagadra haidana khandana president rule si miyam gi apambagi matungina lakpani adubu hojik tha taruk amung sangdorakli masi president rule si zakiran lai si lae amung sangdore tha taruk February gi tang taraga humdoi bong laka thamga doribane masi haiba khuding maksi adumak ruling government ngakta da makhogi failure na maram oirakanda president rule si adumak lakpani haina masi lawba dum yarabra kamai yengba zakiran gi तसेमकी दे कोई के प्रेसिडेंट लाग पाइसे कॉन्स्टिट्यूशनल मेशनरी से ब्रेक डाउन तौरे एडमिनिस्ट्रेटिव फेलियर ओइरे
arukan lakpane haibani na ngasai gi matam dugi paliba ruling government dum tabani mogi administration soiba khara yawbudagi manungda mo manaba mandabudagi wapam duna ama oigra kanda ko ari uji koi sengmai assembly constituency ke hana MLA obiram minister surumba koi tamo birenna hadin thokjum birenna thambiru wapam sing ase man thamai wapam je krai na mana press meet ama pangthokpada eviction gi matang se sidai je pusalakpani valley dana eviction mapung phana jathraga chingi district sing da free thai haba wapam sing ju lemna dum yengtho lei haba pot ama lei aro swai da koi na man haido yam chum wapam yawi mase koi na su mayam na su thamaga lai then koi gi khurai assembly constituency gi MLA susindrona minister han oramba hujina MLA ko susindrona haiba wapam sing adum lali chummi haibagi koi na jasmine pibagi swai da justification pibai thoina mathau ta de madugi potu hunar de tum batin loi nakana dim hunaraga dum leibo pone masigi poche ji mayam no ji phagi oina ngaina reba sing na haraga diko ruling amadi opposition leramba hujina MLA loi leraba powerless oina leraba ordinary common man dagi kitang elected amogi pura dissolve tawdrimina MLA makti oiraga leraga power makti fully exercise tawbungam draba endorse roga leitraba moida power piraga leitraba kangu singsina tawriba potse yu ngawu nupa amaga tasengna ganja padan thakpu nupa amage anigi marakta tawba competition ga manare haiba potam kang asidi mayam phagi tongnare then swai da muk swai da kanna moina tanari ngai moina wa tanari ba ngangnari ngai sanari mayam do masi tabdi yang wa de swai da keno da amatanga hapsal fagadra koi drug user ma drug addict ama hapsal lagadi masi gi pochi hena fagadra kaina nok tana kare mathai phagi tongna su yawre tasengna haragadi koi gi chekma gi hanagi minister su MLA bo tamon ning thokjam kana biren haiba wafum duda tasengna MLA singna masagi mathau phudok tuna thabak pangthokpa ngamdabdagi lamdam SPR lakhraga hojikna amana taisina dun leire MLA ba haitragadi MLA gi pham dagi pothabiro resign tawbiro polap oina haibe wapam ne man thamai je ko sigi posting sti hanai khoi hoi maju matamama lengak ti yarom dana politician amoina veteran politician like su kai jam chum wapam ni masi civil society organization individual khoi myam amana ju hairaga le wapam amani hokti praja sing se khoi gi social media gi platform da amana ngang ba amana tawbuji chummaga di loina support tawbagi phibum amada ngasi lakpa su yam nungai bam phawi adubu swai da khoi ning thokjum birena manungda magi thambu wapam sing panbada eviction ra samdaraga si myam yor ngai da manung panbasi swai da hujik hanagi former CM haibitare sigi kano gi en biren gi government ji taseng na haragadi masai samana support of pot amka yawi kano the illegal immigrants adagi khogi drug kano mafia cartels me amama poppy planters me am lotion bagi adagi amama magi nga sagi thamgi ba afaba me am dudi phai haiba wapam sing yauri hauji khoina pami budi whether about Congress or BJP natragi any party regional party or state party ko leriba me am sing na hujik se ai hunabagi matam nate punsanabagi matam yaure haiba pot se hek ka budong na khoi ji amana ama langaga wahi phajaba puthu ngangnaragana madugi potu eta akana ring chakna budong pot chathareba tasengna haiga di drug yolaga natraga aran balambi dagi sel talaga sel khar pairaga mafam de koina sel khar ga yen thulaga lebak nungsibni lebak ningbani haibidi yaroeba adana swais de koina masum jaba mayam ama natraga wajaw ngangba mayam ama thula isi krai deno da sel do lana tanjalaga pairabani na ai nga saigi money power se leirabni na bot political adagi any political power oigera aduga media gi kangu kano da koina thamba wafam do oigera natraga any pot any kano si da area da aina ngamani aina dominator chat payarni sel payarian chat boy pot che masigi posina su leibak si manglam chat on the sing na bo hona ba singam da maning da halak pai pot am lae aduna swai da koina any kind of discussion the decision na the observation opinion natraga ngagi policy program manung do da ngasai gi yu ngau ganja thakpagi or any madugi kano da nainabagi phim da madu khana phim tahan badu di leibak ki ona issue sida langani aduna afaba lambi lamda sangna hotna bada aikoi machel hunaba amana ma akan ba wangang na bai mahutta aikoi how to deport these illegal immigrants to their original land natraga aikoi gi lamdam stigi soils tagi Indian Union dagi kamaina takai gi jigi haiba potse takthok gi jigi haiba potse da henna madu puning lupsan ma thok tai aikoi mapan dagi Ministry of Home dagi amadagi instruction paja mayam am la agasu masu pangthok ko deba aikoi government gi makha leba machinery things na thabuk ningthi jina pangthok tragadi madugi pot mayam jungdi asoi singsu madugi reflection di matam gi government adu government param da lakani aduna swai potsida ekoi mai hunarak pa mayam singda hunarak pada ekoi kamaina kuki krai digi origin oi ki 18 ke adam khoi swai da laki British pirata aduga laksal matang da ngasi di makoi na makoi kari gi da makte indigenous people dong claim tong ninga ibano adagi swai da any kuki tribe kana na matam da madugi recommendation pirami pabungi sangi matam da piramme aduga amuk pabungi sang matam da piram baduna amuk matam sang na gap der matung da pabungi bobi gi matam da any kuki tribe si madu
ST list schedule list hapchalamagi pot lae hauji ga mu handa ki government anoba mamang da hujiki kairaga kaino suspended animation da kai ba haiba tare ko dissolve tawdraga su suspended animation da laigiba tamo biren gi matam da magi kaino na mu any cookie tribes deletion tawbiro haina tharambagi pot lairi masi tawbom thui haina su ngasi de sahi kuntra mari gi mamang da tamo biren tawdringai da ngasi de akhoi cookie na te na makut thangalaga lairi ba kangu thado particularly ko makhoi al mamang da kom na su tawkre ato to yauri si sina akhoi 1991 da phamba mi phamba mada any cookie tribe include tawgi base lewa ki mangjaba lakani masidi akhoi da piram dana smain tawse lali aduna any cookie tribe delete tawena chongthorki je makhoi na ahambani but makhoi gi ahamba oiraga su makhoi su madugi all cookie leaders hai moina madugi khorpoda ko cookie leaders me am phamaga lawo ware bhai madwai da makhoi je dum cookie all cookie leaders ena dum palle mar simte gangte paite ko adagi ngasai gi thadau loi yawi ko adum thadau na dum dominate tawga cookie gi jaga se lakbodong tawi aduna swaida haukip nungkip thadau nungdong mayam singse ngasi de cookie gi su toriba kangu se yaudra yauraga na makhoi na mi halaga na makhoi du somda keno ne high ground yadr question se cha lai ko ado negative what positive side loina mak lai ni but madugi mayam sing do forget and forgive tawr si loina mak haibagi wafam din natna hauji internal displaced person lai sing na kyam wana lai ba mayum makai chakrab sing na kari khali ba makhoi gi dangda kari tawfum mathau tai haiba se masigi pot se tawbu ngamani hana mi mana thoga su khoi manipur gi sti MP oigara MLA oigara ngangi mayam sina ta ba si inchi nungai na center na ta da bodong tawe sti projam yam na ure aduna khoi MP ahum gak lai ba jaga se di khoi MP sing sina ngang ba wa se parliament da phajaba asumba mayam pukhal aga su bot ruling side ke su congress ke side ke su pukhan ga su pukal mayam sing je samudra apak ba so budu dai khoi gi thum jama sama thum yai hai man thada ndra sini jama sam thadra ga thum malani na ta bai phim da lai bani na ngasi pot si oi da pot am lai rabani na praja hai khoi mayam kamai na gather tau si ke kamai na punjan si ke hai ba je mathau tai sina bu sum mayam si da sum usitna rak ta na khoi gi ta seng na thangna ba lewak asam gi hemanta biswas na su ji khoi gi han mamang gi former CM n bidena hairam ba wahid go chamana wahid mayam tham e ujikti mamang gi government na soiram badagi khoi da adu government is a continuing process ni habji kauroi dawni plus aikoina assam gi madung ba moi gi public service commission gi question daga ikoi manipur gi nungsirobai chilnau sing habi tare maru ine koi lewak nga ko thodang loi ba aram bai tengol amari maitai li pun gi kangu sing sina madugi irang madugi pot to thon bagi ta dan makhoi na tawai ta daga yaw question nama da choose to da magi one of the option the period line ji kan launa ra inera taw yo pot se masi aikoi na khanga da bne aikoi sondha gi ba yana bagi pot masak mayam ma na ta aikoi ji lan na ura kan da mayam na ta ba khra lei ko adudi chungna lan mai phiam lei se kamai na chuman ji kamai lalan ji gi hai matam da ai opinion da di aikoi gi irol isa gi iek leijaba isa gi lining leijaba mayam sing se ipai pu sing gi liklam khonglam ji da amuk mayek sing na chase hai ba taraga di masi gi pot mayam je khulliba amadi masibu thabak to onthok pangthok ngamna honaraga aikoi punjan bagi sakti ma sagatragadi mina chasal aga aikoi tumina yenga leiba ngak yongna puthare hana singkhapina su leitaba isana jo hona daba nadraga honaraga su thamoi chengna hona daba pota tar kan aikoi punna mangmina gani manglam chommu sambung ngamoi tunglum chata maning halaga dum leigani yana ismain thamsaki okay thank you very much makhat thajaboina aina zakiran da lakchani sima side khoi gi border list gi foreigner illegal immigrants sing ming kaktat na ba neshona center detection kre hari ba statement warol simakti documentic yamna positive oi ba makhagni khoi gi 2026 tagi april dagi hauraga anirak thokna pangthok kadori ba census simaksu khoi gi illegal immigrants sing khandok piu makhoi deport to biu habagi posak amasu khoi gi MP sana jawbana thangat khiba warol amasu laire dugi mathakta khoi handak si parliament ta congress ki khoi gi Rahul Gandhi na voter chori gi matang amasu yang kan hojik si acha obi issue mane si gi lai ngai marak si da khoi gi North East Student Organization na sigum laba voter list gi foreigner amadi illegal immigrants sing maming kaktat na ba center detection gra habaji masi khoi gi headline oina kari ba simakti documentic phaba dumakpu whatever kari ba khodi makoi jakiran thabak to onthok padune ba ya maru odi action do onthorok padune ba action do onthorok ta targadi matam gi mayam pa ba nungai na ba adum oiraga dum chatki adu whatever khoi khongthang ama lakhalak pa voice ama raise torok pa ha ba si su yam positive oi ba kaino ma khakne impact ama khakne adu jakiran gi mota akhoi gi su election si nakarum da khoi gi 2027 da pangdo ka doini adu hazik manipur da thoiba chauba khoi gi sigi conflict si da su khoi gi illegal immigrants sing mayam ama
masi khoi influx tawduna lei basina chu masi achauba course ama oribani sigi matang de zakiran ge ba moche kari kamai thambiringi तसेंग है कि बोटर चोरी की मतंग राहुल गांधी ने पुकलपदी याम फई बोट सुमाइना मांगन की कथर की बोट से देन हुरान बाई जे कथर की बोट नतेबा हापसल लक हुरान बदम सिंगे मणिपुर दा कोई ममांग दगी कोइना वेदर बीजेपी गवर्नमेंट लाक्तंगे और बीजेपी गवर्नमेंट लेर मतुंगदा वोट काना बदम द वोटर के हापसल ले हाबजे हुरान बसिंग दबरा हाबसी क्वेश्चन नमने मणिपुर ngasi एक्सटर्नल थ्रेट मयाम मा एक्सटर्नल एग्रेशन यावरे इंटरनल डिस्टर्बेंस तो ले मणिपुर दा काना कॉन्स्टिट्यूशनल क्राइसिस लेरे कॉन्स्टिट्यूशनल प्रोटेक्शन से अमत फंगद्रे कोई प्रजा मियाम हारि सिंग से especially this mostly caused by the elected politicians sing jigi makoi vote kana bon to ne have je thoina la lo ena khale sumba mayam ju ai putho ningi then khoi gi ining thole sem sana jauna right sabha da puthoki ba pot tu gi mangoi na hype tare minister of home dagi akan be instruction ma particularly khoi bangladesh si ma de ma nationalist sing je khando ga masai maram da deport to godam ne have a pot order instruction within 1 month and thoki belai manipur da thoina ude mamang de khoi gi government si popular government on leading ai da whether good or bad beauty or ugly matam da khara deport to wokhram ba pha ba pun ba khara oi adu ngarang jaga ma khak ta chapcha ba ining jing ba thok tre social media da facebook da thengna ba pot ni ko whatsapp group khara da ai khoi gi mapan dagi changjal pasi yango Myanmar nationalist ngakani Myanmar changjal pa Burma changjal pa ngakani na khun pak ama hai tare ko patana yunga sarga taba pot ama masi ang khoi lak padagi police ki uniform selaga mayam ama changjal budra madu tholok tre lot lai gre kain to pot ama su oi aduna swai da khoi yamna cookie singsi makhoi gi sang changjal lakra kanda ngasai gi khoi gi India gi piriba criticism amada pi ga do mayam singse masi semjin sajen ba khoi gi fact document proof of identity mayam sing siama kan ngasi tawre habase khanga leirabane ba adai swai da koina tawriba pot lalong langjin sing ngasi kari gi da moto thupsan da ba su sign tawriba pot sing si masi advocate tawrona even state government ge recommendation thar ju kari gi taw da makha ta ba wari sing chanana ba honariba sanariba then this net kem tram ri leibdai kari gi adu handa ba haiba national highway manata kari gi thamamba then operation kadomi 1967 da Burmese army sing na tawba tamu da thagi ba potuna ngasi gi India gi soil Manipur gi jaga tenopol adai koi gi even ukrul gi district kra more gi jaga changjal ki ba pot mayam sing jina kamain to ba ha ba pot sing ji kumna nai na ba thi ba mathau tai adu swais da koi swai da koi gi political power sama bargaining to no nungai na ba umbrella ma tup ha ba tare se koi gi cookie gi umbrella ma tup naga gi umbrella ma tup na atop pot ma tup kanda sum political bargaining to da ina ba nungai na ba to pot di aran ba pot ma su lakani ma si government na yam kanna kano to ba ma mathau tai aduna taseng na makhoina huji cookie sing na makoi gi lambe lamu su koi gi German road tiger road tholaga selak pai matang da koi dona na ga su madu ye kano to na ba gi support ka to wai mong man ba da to selak pai pot ka jam dai bak team ni su ma mayam jing je ai koi huji kumna khanda ba di mathau tara bra na khalle natra ga di ai koi si sum yamna athubu da sum ba macha ne khalam ba mayam se achau ba pot ma ori ha ba je masi ningsing ba mathau tai aduna si gi pot mayam jing je kumna khanda ga da u de koi swai da ruling gi opposition report lebum thuko pot se democracy da leba matam da di yamna afaba sasan afaba pot ma pore hai Manipur go na di ruling amadi opposition gi pot sina yekna ba amada tawbodawna aruga afaba fataba tana ba gi pot na traga suggestive oiba measure sing local ga tawdabne ani maksi singdamine boy pot la lakone ne khoji quick senda lepaga laiba areng puthawa adum lukhi ga dawa community mu oshla poi film da la ena is my tamjaki. Okay, thank you very much. Sida mu ko gi Milan gi kungani thoi shuba mapokumon pangthokhiba sigi matangda masida koi gi lamlai assembly constituency gi MLA khongban tabam ibom chana phongdokhiba warol da mahang hairi basi reibaki damak khena ba wakhalon thadoktuna punna le minna gadabani haidana thamlagli sigi matangda jakiran koi haidi lairiba koi gi ruling gi so koi hajik lairiba MLA sing representative sing si even hariba koi gi BJP lenga ki sida tokhai dabagi tongan ma haidi phamuna bagi sima koi masi haibda haiman ba thoklarui da statement ama khangne haidi koi gi former CM gi napak ama aduga tongan bada koi tongan na Facebook da su dum uba phangi dana CM ji sina oirani haidana thagat pase sumai tawdana even Susilrona Pukhakiba Warwalgi Matung ina no confidence motion Tangat Pada Makoi Taras Hudradi Tangat Paya the Badu BJP Manundagi Makoi support over Yaw have a statement is Nakalam the Zakir and Sisudum endorsed over Yab. Abadi Maraksida
BJP ne di haiba madu BJP masa makna tatarsu BJP ga chatminariba tongan tongan ba alliance chatminariba party madu dagi oiram basu yauba yai haba warol musu susil rona thamme masi matang sina takpadi adumak wakhalon je manade akoi punna chatte habane adumak pu hairiba khoi milan gi ma pop kumon khoi gi even khoi gi irol yek se khoi gi ai akoi schedule da bokchan basi masu khoi ya documentic laibak phabani dugi mathakta hairiba ma pop kumon je khoi na ningsing basi su yam tangai phade adumak pu khoi wakhalon manade haibasi madi even amuk khoi gi Govindas na thangkibida even CSO singju awakhalam tamana de punsillo haibagi statement amsu thami masida laksani mo wafamdi MLA minister singju amata punsindraba civil society organization ju magi aningba pambada ideology budi tongali dubu goal di amada adumak changi habadi myamna budi thammi ko si matang sidadi Oza Kiran gi warol di kari kamain thambini ai thamjage tasengna khoi ngarang si ai sa ju yaujurui tasengna makhoi na ngasi isa gi irol iek chakhona bohona boda khoi gi athoi hen tana bagi adugumba mayam ma school kaino mayam gi school gi level le ba pik pa satra hoga class 9 10 buki jaga da rank ta le jaga da le ba satra sing si manipur gi kachin kya thungna loinamak mayam do athoi hen tana rakanda khoi khwai digi phajaba khoi gi rol iek ta aragi mo khoina hangeba question du da khwai di mark yam phangwa consolation prize Taram yawi mi ring group among ge hai tare ko se for example class 1 gi 2 gi 3 gi 4 gi 5 gi 6 7 ai kaidro posida mi tara gumba yauna hai tare amna consolation aduga first position second position third position yauna the minor tawi ai ju moi ge level amaka ki third position amaka ki prize kam jarang yaujaru bani invite to yam nungai adu machine jeng potam de khoi gi lei gi traba lusung purel khoi gi chingshubam aka ba ko khoi ipa na khangna bi pa cha ai matam sang na punjare yamna afaba thongna leiba aduga ninghan na leitaba ali bungo ni aruga maki matung ilaga khoi nahani kaina chatpa ngam bachan de singi lambi ga chatpa jiko yamna ta kano da kan ba will power yam kan ba halni aru milal na ngasi bo paikhala iba ipa dugi matung ilakan da lusing ba mayam ma ngasi makha senal matung china le hori ba singna tori ba singsti khoi iramdam manipur kanglai park sitana tana mapal lam thangna ba maru oina tripura amadi khoi assam gi jaga da makoi na chatna khoi irole haina ba tambi ko ba tawba even bangladesh na singba mayam samba khot ba tawri ba aduga mahiru sing tana ba atho yen tana ba tana khoi tasengna khoi gi masigi potsi khoi tasengna haragadi mahi phangi ba se ipa dugi kaino ne na lawi ko mai lusing pre makhala ado khoi na ngasidi khoi NEP 2020 gi matung ina su ngasidi khoi new education policy 2020 matung ina isagi loan da isagi kaino da up to primary level bok tambina bagi adum ba kaino sing guideline sing yaw ga pirak pasida sum amuk tamho ba ado school da tamba phangi ba si madu honar pa milan gi kaino sing sina ne ai laujai aruga tasengna haragadi hojik su aikoina swaida aikoigi tasengna khoi chak chana masi aikoigi naina mifam sing pangtho okanda aikoi role yekse saukhatna ba tawsu mathau tai haiba se ngarang gi function da makhoi gi keynote address ta kai da pi gi ba sing do khoi naina jaba de khoi taho ba yawi auna sigi mayam sing sai khoi kaino gi lamlai sigi MLA khoi gi taibum chana ngarang tham gi ba da khoi khena ba wakhalon thado okana thabuk tawmina ba changi haiba se makhoi chum thamai ko aro huji hai gi ba khoi gi MLA susindrona natraga MLA to ba singna je even tamu govinda sona hai gi wafum sing thang ba jam so me ado makhoi na hari ba posing da sum yaurungani adubu khoi chai jakhang da MLA susindrona hai da anti defection law lady 10 schedule lady swaida makhoi gi opposition mi manga gatang leibani na madu makhoi da sumaina thangat pa yada bagi pot leramba yai madu gi manung gi process mayam dugi manung da rules manung da adu da swaida khoi masida khoi na hojik ngasai hai gi ba pot ni horok pod khoi na gi ba yaw gi ba hana sek mai SC gi minister su MLA tamo hana ex MLA tamo ningthokjam biren hai gi pot to MLA oiba haitragadi pham pot dagi pothabiro aruga nakoi amana kaino da langnari ngai de khoi PR lakhibani aduga MLA singna masagi mathau phajana pangthopang ngamdabadagi PR lakpani haibajamdi achumbu wafam ni maramdi khoi swais dani amu nongna ningjang aiba wai khuding gi jo haena masi taning dabu yaurani hadi kuki gi chinlaw singna toriba demand separate administration si sikata ngai re hojik phangdabai lawbu yare ahamada makhoina biren ga wari sanaroi biren lei bhok biren lokthokadabni haipot biren na resign toktoki lokthokba chamana gare forcibly resign to honbani na biren masana ju tamo biren thamgi ba leibje forcibly to ba haibadi magi chaminari ba mayam singdra mangona support pirak tagadi compel to honbani ma resign to bujen lawbu tabani khogi interpretation dadi ko aduma laikre oji aduma ningba thungre ani subada PR thamgadabne se even khoi bo yaung loromini mayam loromini sigi potche masigi potsina masi ahom kana bamda propangam popular government leibenen frame hainer pani ujikse awna kuki gi ahum demand to buda
ani phangi bo chamana re sigi post nga se khoi wakal khandamina ba mathau tai haiba pot se yamna mathau tai hojikti yango even aran ba pot amada tawba yadre hai pot matamda even importance natraga magi tawgada thabak sing responsibility se nathaiga tawba yaba pot tu amata yararoi haiba sigi pot akan ba instruction sing Supreme Court gi leire haiba se masigi example am gatang ai pijage khoi ngarang sumaina Supreme Court ki advice legal advice amada issue and advisory kari haita to for lawyers amakak thole kaino hai kanda always call client to chamber not on phone. Supreme Court warns lawyer says even calls can lend them in trial haibadi that phone call with clients even for legal advice can be used as evidence in court and potentially lead to lawyers being summoned for trial particularly when discussing sensitive legal issues haibadi phone daga dum bukan khanaraga pukdau tawbudo lawyers sing advocates na tawbiganu my client sing kawraga chamber da unaraga sensitive issue mayam dadi wari oina close door sabiraga thabak tawbiu haibaneba maduna kaiguma torktaba taraga di maduna maram oraga lawyers sing do trial makogi mathakta chathrak yabagi pot leire advice amanga si lawyers sing the Supreme Court na kano pira ir pot ne sumba pot la abani na ngasi de koina openly ta amana pun hulang na budok to pot mayang gase yamna aruba citizens oiba ek mayam amadum kana masida BNS ta yauri hanagi kano sing da yawam draga su anoba lo sing da na troga phaba punba yaba na traga madu book to yawi pot leiraga ne khali aduna sumba pot mayam sing sta ekoina huji hygiening badi hoi constitution ge article 19 clause 1 sub clause a na right to freedom of speech and expression and piri pot da ekoi yamna cowardly nestor of pot thado onangi aningba pamba thamoi de leba puning le wakal leba mayam da khangan gadabni haiba leiraga su yaba yadaba do and dons mayam do ngak na thabak tawbo mathau tai haibane swaida ekoina pon da ngana po to na ba ekogi politicians sing ga toine haijaramba ekogi politicians and diapers need to be changed very frequently. Politics is not a dirty game but politicians place is dirtily habdo swaida reflection as obam thulei aduna masigi mayam thado naraga imalebak sanalebak manipur jigi oina apunbagi saktam gaidana bo hotnabada thabak torom sing khoi kar tawmina mathau tai ne smai tang thamsaki okay oja kiran maside yamna maruiba masu khoi Manipur Innovative Youth Organization Delhi na sinduna pangthokhiba khoi thauram amada khoi kokomigi convener khorai jam thawna thamgiba statement amakhakni irangna puthakhraba sing hena hotna duna mengkhat mathau tai haidana thamli masida yengba yare si khoi COVID-19 ge achauba masida makhoi theme ji su yam phajai from pandemic to panic the dual trauma of COVID-19 and ethnic on Manipur youths haidana thammi makhoi theme ji su yam phajaba theme ni abadi COVID-19 na even BJP lenga ki su nakalamarom de yenguraga aham bagi sida khoi COVID-19 gi chahi ani sina maram orakanda achauba makhoi na tawgada thabak thoram singda duma pande habadi yaroi aduna su aduma apanba mong pikre anirak suba sida aduna COVID-19 sidi akogi worldwide ki achauba issue ni masida su akogi achauba impact ama laikre madu ki tang phagalakpagi lakpasida amu 2022 the election tawre amu BJP gi ani suba anirak suba term se paiba 2023 gi me gi ahum dagi amuk irang se horapasina maram horakanda hauji koi atopa community sing national highway chatpa yai koi adubu maitai haiba purup sidi haiba national highway se phawraga chatpa yabanate masina maram oiraga Churachandpur da taramba maitai adagi Imphal da taramba kuki nu loi mak si id leiramba business kari kara loi mak mangla ini trauma ama leibanina mi si subam nombam leiraktabana maram oirakanda noma gi khogi economic sidi aduki matik khan sokchalakba adumangna amu ojakeran IDP singe maraiba kari kamaina lepkadoino haiba su khangdaba sida akhoi chahi akhoi decade anigi akhoi mirol anidi hairiba akhoi COVID-19 gi chaitheng amu phangle aduga hallo lairiba conflict si amusu loisin basu natri kwa masina akhoi decade anigi akhoi mirol ani rakti shoni haibagi warol soja khuraijam thawna thamliba masi nakalam da documentic chumba wa phama makhakne tangai phatana akhoi hauzik haidi COVID loikhre masi chaitheng je khoi phanghauri bane mahi tambasing jo hauzik lai tammi haibe wani trauma di dumak lai noi president rule lakpadagi nomai kapadi lepte habadi yaroi karamakti lepi kamna khidre adumak po waroi silama
लोशिनबा अमा लेतबनिना हानगी अखोइगी नॉर्मल सी अखोइगी यामना नुंगाइना चथोक चसिन तौरगा कारबार ललोल इतिक तौरंबदुदी यादबना मरम ओइरकांदा मिपुंग खुदिंगमा गवर्नमेंट जॉब अमा तौनी हाइबगी केनोदुदी लेतबनिना ओजा किरण मसिदी याम चुम्बा वाफमनि सिगी मतांगसिदा कोइ तंगाइ फतना कोइ हेना सुबा नोंबा अदुगा लेगाकी माइकैदगिसु तौबा याबा करी करीनो हाबसिसु तंगाइ फतना खनाबसिसु मथौ ताब्राना खले ओजा किरण करी थंबिनिंग तसेंग ने खोइगी खनागदबो पोट मयाम दे दुम मांगदा तारगा लैबा खनादना लैबा अदुगा तौगदबो थोकसिंग तौदना उनतरेन तौबो मानबा पोट मयाम अमदि ngasi दुम आफ्टर सस्पेंडेड इनहिबिशन दा खोइगी पीआर लाक्रा मतुंग दा पॉपुलर गवर्नमेंट से लेत्र मतुंग दा दुम ngasi पर्सन रूल लैरगा जो कोइना थेंगना दुम लाए तसेंग ngana खोइगी अदुम मणिपुर यूनिवर्सिटी यूथ ऑर्गेनाइजेशन ना MUY ओना सिलिबा पोट ता को थौना थमी वाफम सिंग आम चुम वाफम ने अदुम ngasi खोइगी इंटेलेक्चुअल सर्कल सिंग मथक ता खोइगी स्टूडेंट ऑर्गेनाइजेशन सिंग एसोसिएशन CSOs लाइबा मयाम सिंग सुंब प्रेशर सिंग से वाफम सिंग से कोई मनुंग लाइबा कोई फोंदोक ngam da लाइबा मयाम सिंग से प्रेशर ग्रुप अमोइना मयाम दा थांगतलगा थम्बसे मथौ तारेना खले सिगी सिंग असि पुखलै पोछना मरम मोरकान ngasi इकोनॉमिकली याम डाउनफॉल ओरबा इरमतम कंगलै पाक मणिपुर से सुंब पोछना कोई तसेंगना मसिगी पोछिंग मसि तौदबे यादे मसि तौगदबनि थागलको मयाम दुना मदुगी तागदब कंसर्न कॉम्पिटेंट अथॉरिटी सिंगना तारकाना थबक उन्थरकदोबनि सुंब मयाम से लाव लेख्रब मतम दने अखोइना तसेंगना ngasi खोइगी कनामता सेंगोट पिनबा साबिनबा नत्रगा हाइबिनबा लावबिनबा लैतबदगी खोइ लेवाक से कोंखांग साइब लेबा अमा ओइगदोइ सेने थमजनिंगी अनु मसि याम अफब थबक खोंथांग अमगसिंगे मनुंगदा अमनि अचुंबो वाफमनि मसिगी सिंगसे खोइ प्रजा पुनमकना सौगोट मथौ तायना स्वाइ चंतन थमजकी ओके जाकिर लुशिलपदा मसिदा अखिगी मणिपुरदगी नुपी ड्रग सप्लायर अहुम मेघालय दा फाखरे मणिपुरदगी लाकपा बस दा ड्रग पुरकपा अमसु फाखरे हारी कोई हौजी प्रेसिडेंट रूल लेबदगी डेवलपमेंट प्रेसिडेंट रूल की डेवलपमेंट खरा मक्ति लाक्तब नते लाई अदुबु एनक्रोचमेंट एनक्रोच अरंबसिंग तंगथोकपसी मतांगदसु खोगी चिंगदा तौदबसिगी मतांगदसु मियामनदी दुमक पेनदे दुमकपु ड्रग फाबगी मतांगसिमदी ओजा किरण मजी नुंतीगिने हाबा पौ याय मजी सुंग लेप लेपतबसिगी मतांगसे ओजा किरण मसी करी कमाई यंबे मसी कइनो ने कोइ काउपी टु सामपुर सेनबा चे कइनो गे सेमिबा लंबेल टाइगर रोड जमन रोड से मसी अचौबा ड्रग कार्टेल माफिया सिंगी अचौबा लंबी अमा ओइरे हाबसे मसी लालोयना खले अदुगि मथकते कोइगी सोसामपुर गा ताइनन लाइबा मेजुरांगा फाउनबा पोर हंदक लेंसलाइना तुरेल ते काइन तौदन हेलीकॉप्टर सर्विस त कइनो न पिरेन तवे अदुबु मदुगी खोंगी रूट अदुम लेरमगने खले अदुनि इवन स्वाइदा ड्रग की केका तोखरकांदा कोइगी थंगनबा लेवाक सिंग दंगसी लाइबा मेजुराम नंगसी मायोक नरिबा ममांग दा कोइगी आतनी कोई ब्लड रिलेशन ने एखोगी चिन कुकी जो मेजो कम्युनिटी सिंग जे कोई अमतनी ब्रह्मा ओग्रम हारमबदो ngasi मखोजी इलीगल इमिग्रेंट सिंग डिपोर्ट तोने हाइब हौरे एदनको खंदोप हौरे मखोगी कनो पाइखत हौरे जे मखोने यांगना पाइखलेबा अन मसाना थाकुलांग मसाना थुबद मखोई यावरबने इवन ngasi पुरी बनु पी अहुम द सुजामपुर दगिनी मखोने पुरमी ब ड्रग से क्रोर मरी हेनबगी पोने ना हाइरिको अन गाइतने कोइना हेक फाबा पुन मतो मतम सि येंगो अयाम्बा मणिपुर द फागेरा असम द फागेरा नागालैंड फागेरा नतर मिजोरम फागेरा नतर इवन मुंबई द फागेरा बेंगलोर फा अंत तो मैम दिल्ली द बागेरा अयाम बसे मैक्सिमम से कोई सेंग हारगरी सुसामपुरगी एता लिंक लेबो ओयबको अदुना कोई स्वाइज दी ड्रग माफिया कार्टेल मैमगी इलीगल इमिग्रेंट्स मैमगी नार्को टेररिस्ट मैमगी अरि पॉपी प्लांटर्स मैमगी मखोगी यामना स्ट्रांग होल्ड पॉइंट मफम से सुसामपुर मोरे मसिन ओइरे हाइबसदी कोइना गोल्डन ट्रायंगल्स दे कोइना लाओस थाईलैंड म्यांमार का हाइबोनी एपिसेंटर दी कोइ चपचाना निइबा ट्रांसिट पॉइंट ट्रांजैक्शन तौनरिबा पोट जगह जदी कोइ मणिपुर से मखोना ओंथोअमे मनुंग दा हाइबसे ओना तैनना मयामगी मालेमगी मियामना मणिपुर से मसक खंगदबदुदको हाइबदी निंथि जना खंगबा यौदबा इंडिया की पार्ट मोइना लेरगसु इंडिया दम निंजिंग बिदम द हिस्ट्री द फजने कोइ नाइना को महापतबा अरुगा इवन कोइ कल्चर ना कोइ इसै नोंमाइ जग सागी लेजरम कल्चर डांस कैका अदगी कोइ स्पोर्ट्स दे कोइ मणिपुर ने इंडिया मसक ताई मणिपुर सक ताई हारगसु मफम यौना ताप ngam ngasi drug na takoi फिल्म लाएब स्वाइज दने कोइना मणिपुर की इलेक्टेड मयाम जना सो कॉल लीडर्स हाइ तारे मकोइ आई कोइना स्वाइद मिखल मिरेप मिहुद हाइब तम अहुम से मसिगी एम अहुम से पै पै लेना बतों तवे अमना डब्ल्यू बतों तवे एम दो अमना जेड बतों तो स्वाइद तो फिल्म लेथोकी बिसदा मकोइ अहुम की योसबी मकोंग अहुम ओइगदो पोट से अखोइ प्रजा सिनसु खनब मतमदा मिहुद सि खनब मतमदा मिखल मतमदा लान ग्रेब अरुगा मिरेप ओइबा सिंगसु कोइना लान उ ग्रेब पैसा खरना त चाइ चखारगा ड्रग पैसा खर पायगा हाबदो इवन मसिगी पोट से मयेक सेंगकपने सिगी पोट से मरम ओरकांदा अखोइ सिगी पोट से स्पेशल कनो मा
ꯃꯤꯠꯌꯦꯡ ꯑꯃꯈꯛ ꯃꯔꯤ ꯂꯩꯅꯕ ꯀꯟꯁꯔꯟ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯐꯣꯔꯁꯦꯁꯁꯤꯡꯅꯁꯨ ꯕꯣꯔꯗꯔꯗ ꯉꯥꯛꯏꯕ ꯑꯃ ꯇꯧꯔꯤꯕꯁꯤꯡ ꯌꯦꯡꯕ ꯃꯊꯧ ꯇꯥꯏ ꯑꯗꯨꯅ ꯃꯈꯣꯏꯒꯤ ꯑꯁꯦꯡꯕ ꯂꯤꯆꯠ ꯁꯛꯇꯝ ꯑꯗꯨꯒ ꯃꯁꯥꯅ ꯇꯧꯔꯤꯕ ꯊꯕꯛ ꯃꯌꯥꯝ उथोरक्पसिना मयेक सेंगना अखोई मणिपुर थुगाइबसे अखोई कम्युनिटी अमखकना पार्टिकुलरली मदुगी अम्ब्रेला कुकी हाइबा अम्ब्रेला जे तुप्पगा लेरिबा कांगुसिना पॉलिटिकल बार्गेनिंग तौनो होनबदा मनुंगदा अरानबा थबक मयाम अमा ड्रग माफिया कार्टेल अदुगा मसी लेनबा आर्म्स स्मगलर ओरिबा सिंगजिगी लंबी ओइरे हुजिके हाइबा लंबी एमा सेमाइबा कनोगी टाइगर रोजम रोकाइन थोलाइबा अयाबा याउदना तौरइबा पोसे लवी अदुगा सिदा इवन टुइवा रिवर की मथकता मणिपुर गवर्नमेंट की अयाबा याउदन तिपाइमु कनेक्ट तौबा थोंगदो खोगी लालदु हमाना खोगी यूनियन की गवर्नमेंट की पैसा सेंथंग याउदना मणिपुर गवर्नमेंट की याउदना संगाबा लाक्सन की पोट लेबा अजि अदुंबा संगारि पोट मयाम सिंग मनुंगदा मसी करी लेबनो हाइबा पोट मधु शेयर तौनबदा गवर्नमेंट पारिबा मयाम नत्रगा ब्यूरोक्रेट ऑफिसर्स मयाम एग्जीक्यूटिव मयाम अरगे लेजिस्लेचर मयाम अरे इवन पार्ट जुडिशरी मरक तगिसु याउसलमगदरा कायना मयाम ना हाइनरि रिपोर्ट से अखोगी डिवीजन ऑफ पावर द कॉन्स्टिट्यूशन पीरिबा एग्जीक्यूटिव की लेजिस्लेचर की जुडिशरी की हारिबा सिंगजे अहुम याउना तौबा पोट यारोंगदरा का हाइबसे सब वहंग ओइ का हाइबसे स्वाइदने अदुना सिदैजने खोइना हेक हाइबा अखोगी मणिपुर खुनाई चावखलनसी अखोई अमतोने लेमिनजे आइदि यु ngawa amaga ganja thamumugi mondrang ni sa sanaraga khanane na budubu maru thing teng sing मिखल नाइनबा मरु कोकनी पुथोरइसे अदुगा मदुदे खोइना येंथोगा लेबा चुमोय मदुगी पोट मयाम असोइबा अहोबा उरैबा मयाम सिंगचे खोइना मपान थोलागांदा लेट्स कम फॉरवर्ड एंड प्रोटेस्ट एवरीथिंग व्हाट वी हैव अखोगी ममांग दा तारगा लेबा सिंगदो मदु थंबदा अखोई कीगुमसि निंगनगुमसि अदुगा अफबा शासन अफबा लेबाक अदुगा गवर्नमेंट अमा पॉपुलर गवर्नमेंट लाकदसु अखोइना कई तौ मथौ ताइ हलना होन मथौ ताहलगा अखोगी लेबा मिहुत सिंगदुना अखोगी अवाबा ग्रीवांसेस नोआइतो मयाम सिंग पुरुकनो होनबदा मतेंग पांगजनबना सुमि अखोई अमा हुनबा मतम नते अखोई पुंजनबगी मतम ने आई सुमाइ थमजके Okay, thank you very much. Sagachari Uzakiran gi Malyam laba matam khara khajiktan kaithokpiduna ngasi Imphal da phongba tongan ba pauche singi marui headline sing khana nei ne bada Uzakiran gi tongan ba warol thambi bagi damakta hanna new tv mai kai dagi Uzakiran bu thagat pa phongdokchari loina na miyeng tabiri ba khwai puna makki mafam dagi ngasi yonedi new tv na thamjaba new akhoi news analysis asi matang sida loishin jabagi ayabadu logjabaga loina na miyam dagi kaina na ba yathang ni jari till then take care stay safe and have a Central government ki thabaki exam mai paake khallagadi kari pagadabano khangbadagi kari paroidabano khangbana hena maru oi Russell Coaching Institute mayang Imphal SSC Defense samadi banking exam singi tha taruki boarding ki course hauzaragani mafamasida boarding da leiba satra khudingmak thabaki exam singda written da 100% success oiri mafamasida sakdaraba retired navy Air Force samadi subject expert singna takpi tambiri boarding the labor satra sing no mada pung tara ozaga lunena larik pahanbaga lunena pung amagi physical training su pichari mafamasida subject khudingma ki shortcut method su takpi tambiri akagnaba sit masing kun khaktani yawbining basingna mayang Imphal Bangun buya lairakta leiba Russell Coaching Institute ta lakpiraga registration tawbi hau natraga Akupamaro gidamak mobile number 8289-833-957 da contact tawirau. Haksang phana thamge hairabadi iramda masimakta da leiba khwaidagi pharaba hospital singi manungda ama oiriba Babina Hospital leijari mafam asida thajaba yaraba amadi sel yamna changdana specialty kun henbada ana layeng bagi khudong chaba pizari pediatrics cardiology cosmetic surgery amadi specialty makal makha kayada aikhoigi specialist singna marik chumna thawai hakchang yauna layeng jari aduna state wangmada amu kari gi chatlugani aikhoigi manipur da su hogikti awangba thaki healthcare fanglabada matam mangan biraganu sel hena tingan biraganu aikhoigi specialist singdagi malemgi apaba thaki layeng patak yumpham oiba service lobiyu Babina Hospital where hope meets compassion akupamarol gidamak Babina Hospital Sajiwa Jail Road Khabai Soi Imphal East lengsin birau natraga aikhoigi phone number 6909390666 ta call tawbirau Welcome to Uttaranchal University.